ꯃꯇꯝꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ Citizenship Amendment Bill ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ MP ꯕꯕꯥꯅꯟꯗꯒꯤ ꯃꯌꯨꯝꯗ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯃꯤꯑꯣꯏ 5 ꯑꯁꯣꯛꯄ ꯅꯪꯈ꯭ꯔꯦ Citizenship Amendment Bill pass tꯧꯗ꯭ꯔꯤꯉꯩꯗ ꯃꯤꯇꯣꯞꯁꯤꯡ citizenship ꯄꯤꯅꯕꯒꯤ ꯔꯨꯜ ꯍꯥꯞꯆꯤꯜꯂꯝꯂꯦ ꯍꯥꯏꯅ ꯂꯥꯏꯁꯣꯝ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤꯗꯃꯛ ꯃꯤꯑꯣꯏ 3,000 ꯔꯣꯝꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯁꯤꯜꯂꯛꯂꯦ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ Citizenship Amendment Bill ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯩꯁꯥꯝꯄꯥꯠ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP KSS ꯕꯕꯥꯅꯟꯗꯒꯤ ꯃꯌꯨꯝꯗ ꯊꯨꯝꯖꯤꯟꯈ꯭ꯔꯦ MSU MSF DESAM SU KSA ꯑꯃꯗꯤ AIMSꯀꯤ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ MPꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ Imphal Westki Additional SP S Hemanta amadi OC Imphal West Obina luchingba team aduga mairoising aduga MP gi mayum yoramdaida akanba mawngda unakhe mairoising aduna ngamduna MP gi get tana sangsilakpada police na mairoising adubu tear gas amadi mob bomb sajinaduna tanhaikhe thodo aduda mairoi mari yauna lambida chatlambi mi ama wantharakpadagi hospital da pukhatuna laikanakhe mairoising gi maikaidagi Manipur dagi BJP hankro Manipur dagi RSS hankro Citizenship Amendment Bill yaningde Rajya Sabha da bill asi pass tawbu yaroi haibna chingba akanba kholau kya lauke Kaiduna Chenaruraba Mahirosing Amuk Hana Baigo Hotel Mamanga Punsilaga Lambi Tingjinduna Kongjang Sangshin K Imphal West ki SP S Jogesandrana Luchingba Ahenba Tim Thomjilakuna Irang Adubu Lakshina Nabahona K Mahirosing Maike Dagi MP Unaduna Maki Oiba Chap Saba Firep Kangnaba Wari Sanagani Haiba Wafam Pongdorakpadagi SP na Sinduna Makoi Unanaba Thorang Lokat K MP Babananda mafam aduda laktuna maki mayumda mahiroi loop sing adugi luchingba sing khangatlaga unakhe mahiroi sing aduga unaraba matungda MP Babanandana ngasi mahiroi luchingba singa unakhiba asida mahakna hana khanglamdaba wafam kaya khangbaga loinana Manipur miyamgi apamba su khangle mahak masalamda masida pokpani lamdam sida chawbani miyamgi apamba da chatkani maki party su miyamgi apamba gi mayokta kaidonungda leiroi Rajya Sabha da bill asi amuk puthorakpa matamda miyamgi hul khangna thabak pangthokani haike Aisu lamdam sida pokpa akoi Manipur machani aisu le hoksiri charopa aisu mayam gum chamana ba akoi jum aisu Manipur machamani akoi na politics tawsi lebak miyam gi phanagi da maktani Manipur miyam gi phanagi da maktani ad Manipur miyam na phare si phare haibadu gi against ta aina natraga akoi gi party na akoi gi sarkar na bedung edu chaloi madu gi chatpagi thona so khoi da leite ada mayam na pamiba thabak punamak mayam na pamiba aingon tapirei mayam si akoi honorable CM jo hanadu haidin lekhre adi free to khoi hongba leite ada akoi gi site gi jo honama ya akoi chap chana honagani akoi gi haibam thokpa gi to hom to bolo tongjagani har jai mayam mamang thamjari MP ga unakiba adu daluchingkiba MSU gi president Manjit Sarang themna Manipur gi miyam amadi mahiroi lob singna Citizenship Amendment Bill gi mayokta lepli thasigi tang 9 da New Delhi da lamdam sigi miyam gi akanba kholau mainland Indian singda mayek sengna khangalunabagi damak mahiroi chani rom New Delhi gi damak Imphal thadoknagani bill sigi mayokta makha tana leptana khongjang changsin khigani haike MSU MSF DESAM KSA Sudum the MSki Chingbusinga Honorable Rajya Sabha MP Katrimum Babananda Nizare Achet pa phire amkhak
ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 31 ꯖꯅꯋꯥꯔꯤꯗꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯐꯝꯗ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯐꯝꯗꯁꯨ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯂꯦꯞꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯁꯤ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯤꯖꯔꯤ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯃꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯄꯨꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯨꯂꯤꯡꯒꯤ ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟꯒꯤ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯀꯥꯟꯗ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯉꯝꯆꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯕꯤꯜꯁꯤ ꯑꯩꯈꯣꯏ ꯋꯤꯗ꯭ꯔꯣ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕ ꯃꯤꯍꯨꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯀꯩꯒꯨꯝꯕ ꯂꯥꯛꯑꯒꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯃꯤडियाꯒꯤ ꯊꯨꯡꯗ ꯊꯝꯖꯅꯤꯡꯉꯤ SSUM Masat RSF AMMSO AMP SUM amadi Khwairman Kaithelgi Pofam Phambi Imasinasu MP Babanandagi Yumna Thomjinke Bilasi Sogat by MLA amadi MP Tham Thadu Bilasi bu Sogat pa Luk amasung political party Manipur gi Leimai dagi mutit kadabadi haibu kholau lauke Police ka ngai hak muknaraba matung mahiroi mangagi duising amadi Imasinga MP ka una handuna memorandum amapisimke MP unaruraba matung Socialist Students Union of Manipur gi President S Yaima Mitaina MP gi Firep Khangan binaba haibada miyamgi apamba Khangananaba honagani hairaki adubu aiba oina piu haibadi yarakide miyamgi apamba sab saba Firep haidriba karigino bill asi ayaba piba thoklabadi akan khongjang kaya sangshinanaba sem saba loire haike BJP आइतना अलाउ मोहम्मद छलका फगत अलाउ मोहम्मद छलका मणिपुर प्रजा ने यो लगा चार के आइब्रो मियामना पामिबा डिमांड सिमक अखोई फंगनबा होनगनी हाइबदुनी तंबिरै से अदु बोय खना हाइजब कांदा इन रिटर्न ओइना पिउ हाइब कांदा मधुमक्ति आई ngamaroy लोनेना अखोना पामजबदी महाकी ओइबा अमदी लैरिबा अखोगी स्टेट गवर्नमेंट की ओइबा तंगदांगबा फेरेप तो अखोना लेपिउ अमदी हाइबिउ प्रजा मियाम द खंगन बिउ हाइबनी प्रजा मियाम सी नुक्सी हाइरगा करी मरम की दमकत प्रजा मियाम बु नुक्सीबगी पोत अदु उत्रिबनो प्रजा मियाम नुक्सी हाइरगदी प्रजा की अपामदु खंगना मखोगी ओइबा तंगदांगबा फेरेप तो फोंदोपिउ Wathok oiriba Citizenship Amendment Bill 2016 passed out during Aida Ain gi Wangmada Bangladesh, Pakistan amadi Afghanistan dagi lakpa religion kharagi miyoi citizenship onanabagi rule hapsilamni haina Law Secretary oirambatan natana Kaisamthong Kendra gi MLA oiramba Laishom Ibomsana phongdukre Kaisamthong Laishom lerakta leiba mayumda pangthokpa pawgi mifam amada mahangna makhatana Insoluisingani tara taruki July 15 da puthokiba bill asi chahi adugi December kulumdoida Ministry of Home Affairs na notification thoktuna rule Tarada Afghanistan, Bangladesh, amadi Pakistan dagi lakpa Hindu, Sikh, Buddhist, Jain, Parsis amadi Christian lining satpasing citizenship pina hawkre. Part 4 miscellaneous tasu chap manana hapri asumna ain gi wangmada notification thoklaga rule hapsilaba matungda haujikta parliament ta puthorakpa si yade parliament ta pass tawrabasu tawdrabasu mitop khunda handuna vote bank sagatnaba hanadagi honarakliba thong asi center gi luchingba kayana citizenship phangba mi masing hanana khangbanina mayek senghale bilasi pass tawhandanaba honaminabagi tangai fadaba leiri haike implement of our agreement pass over implementation lower Law the provision Hapsangre, Senior Labuk Tirvasi. At the Madupuramutu, Indian government officing may tabi danaba, Kogi Sata Sangsasina, civil societies in the Iran, Toviranaba, a apid togeri, Adoge Puna jointly a quick Kangamanisi, Kai Toruga, Kaduya, Gedegi Habado, Kanaraga, a Koimasi Terabatabni, immediate a coin at the way of the Bar Sarkada, no division say, cancel to Hibernate opality. Startup Manipur gi ani suba round da government tagi mating pibina ba application lising mari henna online da application pisilakle ani suba round gi interview Chief Minister N Biren amasung Consumer Affairs Minister Karam Shamsu present oiduna Chief Minister Secretariat ki Darbar Hall da pangthok pa hokre Chief Secretary Dr. J. Suresh Babu na makok oiba high level selection committee amana shortlist tawraba applicants sing revenue stage da interview tawbaga loinana February 13 fawba transparent oina makhogi project proposal sing assess tawgani applicant khudingmak minute ahungi matam piduna makhogi proposal sing PowerPoint presentation tawke
मकोई प्रोजेक्ट अदुगी वाखलोल पांडम तंगाई फदबा सेलगी mateंग थबक पीगदबा अमसुंग चहीगी लाकदबा इनकम न चिंगबगी मतंगदा फोकस तौके ngasigi इंटरव्यू अदुदा एडिशनल चीफ सेक्रेटरी डॉक्टर शुएल अख्तार प्रिंसिपल सेक्रेटरी पी वाईफाई प्रिंसिपल सेक्रेटरी फाइनेंस राकेश रंजन कमिश्नर प्लानिंग सुमन सिंह प्लानिंग डिपार्टमेंट के ऑफिशियल सिंह सुसरुक याखे स्टार्टअप मणिपुर स्कीम असि मई मसिंग हैरबा अमसुंग सुनिंग नोमनिंग बा नहासिंगदा मसाना मसाबु थबक पीजनबा सेलगी mateंग पीननबा हौदोखिबने अहानबा राउंड entrepreneur Chahum Kuntramari Kanaba Fangan Kre. Schedule Caste amasung Schedule Tribe Amendment tawbada lamda masigi yelhaw furup nataba sing yauriba se Manipur lengakna India government ta January kuntra fawbagi manungda lokthok handrabadi KSA na akan makhongjang sangsinana ba sem sari hari kuyathung da laiba KSA gi office ta pangthokpa pawgi mifam amada publicity secretary S Babuna Schedule Caste amasung Schedule Tribe list order insolising amaga chamapal yankai taruk amadi insolising amaga chamapal humudra taruki amendment da lamda masigi yelhaw furup nataba budi muchi patni नाम सुद्रन चिंगबा यावरी बसी लौथोकनबा चीफ मिनिस्टर उनदुना थाजबा कया पिरकलबसु ngasi फावबा थाबक ओइना पाइखत्तना लेरी सुप्रीम कोर्ट ना ममांग सही अगस्त 19 दा ताखिबा जजमेंट अमदा एसटी लिस्ट स्टेट की येलो फुरुप नतबा अटोप स्टेट लांसिनदुना रिजर्वेशन लौबा यादि हाइबा ताखरे मरमदुना जनवरी 19 फावबदा स्टेट गवर्नमेंट ना सेंटर दा तक्षिंद्रबदी केस एनाम यांग लोइना खोंजंग संगसिलगनी हाइखे Look, Assam Channel Tribe list Motivation Act 1956 ki matung inna amasung khoi chaluka Channel Tribe Order Amendment Act 1976 ta yauriba Manipur gi SC amasung ST list ta yaukshiliba yellow from nattaba dobi musi nam sudana singma yaukshiliba sa 2019 January kuntra fawi manungda Government of India da che thadana chaluka Channel Tribe list ta yaukshiliba khoi gi yellow from nattaba sing asa kathatnaba honagadamni kariguma tang kuntra fawi manungda honadra tagadi khogi ban nasingma makhan makha kaya gi thabak chathana basem sabalore Citizenship Amendment Bill passed okibadu withdraw to Manipur People Bill gi SNP gadabani India gi communal policy yaning de bilasi awano poklamdam da chatnaba yaroi haina ngasi JCILPS na sinduna lilong da wakanifam chatakre wakanifam adu da vendor development lilong bazar gi secretary Muhammad Firoz Khana bilasi athuba matam da handoktrabadi makata na tongan ba khongjang kaya sangshin gani haike Bharat asida one nation one religion hai bagi asikom laba puina amada sangsal lakliba khongjang ase Bharat masa punna makki leiriba state kya dagi yaning da bagi kholawashi lauriba siga chap manana Manipur ki praja koina chu yaning de hai ba achau ba asikom laba ihau wasini ngasi koina changjal liba khongjang ase matung da su thaki gane lek malaitana akan ba khongjang kya sangsan ge gane hai ba se media ki thong Citizenship Amendment Bill gi mayokta Manipur Students Association Delhi Masatna Delhi da khongjang sangshin kre Masat ki president Bewon Thokchomna lengak na bilasi ki matang da ngehak ki wangang duna leibagi mahutta miyam gi kholau ta duna bilasi ki mayokta lepagi matam oide Manipur se subnatangi Hindu khaktagira Hindu lining chatpa khaktagi oiba mawongda utnana ba khone haina yaning da ba phongdukhe Manipur da CAB na kai poro oi amasung atopa bill se support oksulaga tumda maitai kan bagi atopa lamda lei maitai kan bagi marumda bill se support obaje koina mayam da moitim dongna ba khadak madak tobane lowi sigumba miyam da utsai bi thabak ko kadamni aduga CAB haiba central government na tawriba si Manipur government na matik leiba asingba leader ne haiba taragadi masana masamak sigi mayokta yam jawba miyam gi chamanna miyam interest da miyam gi kholau miyam gi wakhallo na du kasengna represent tawbo iba taragadi maham masigi mayokta ne pe haina lakto kodamni si lakto na hojibau hale ga amangang hale amangang to boji yam kai ni ngai ni Amarumda Citizenship Amendment Bill na ek olak labasu masina pirakadaba saiteng sing Manipur People Bill 2018 na ek olak pada ngangthok pangamgani haiba topic ta ngasi Debaters Union of Manipur na sinduna debating competition ama gem hall da pangthokre competitor ni forum na sarugya khiba competition adugi matang da Dr. L Lanchen bana speaker oike debating competition na semi pung khuding mag bilasigi matang da khangana na ba pangthokpani haina DUM gi general secretary MK Soros Khana phungdorakle
प्रजा CSO political party हाइदि तंगु लेतादब सिदा मयामदा मतौ करमाइन तौरगा अखोइगी हाइबा बिल सिना MP हाइदि मणिपुर पीपल बिल सिना सिटीजनशिप MM बिल सिंग आउटोप ngамदोरिब्रा नता ngамमोइदोरिब्रा हाइजलिब्रा हाइबदो डिबेट की फॉर्म द जंगसल कांदे अखोइगी मेबांग मयामदा खंगनाबा अखोइ सममुतान खंगनाबा दुआ करम खोंथांग लौगदगे हाइबदो लेबकनाबगे दमकता तंजा आसि लौज United People's Front Manipur Lamangdong Kaitel Development Committee Amadi Apunba Nupi Lo Bisnupur Napuna Sinduna CAB gi Mayukta Bisnupur Kaitel Family B Ima Ibel Amadi Dukan Family B Ima Ibel na Nomagi Sinta Leptuna Wakat Kongjang Sangshin Kre Kongjang Asida JCILPS ki co-convener YK Diren UPF ki President W Second JCILPS ki convener KS Ratan UCM gi IPR Secretary PM Yaimasha MKL gi Vice President L Ngan Bilay Masusaruk Yake CAB gi mayokta satharakpa ihogi sarukam oinanga sisu JCILPS na Sinduna Lilong Bazar Samuro Bazar amadi Thobal Babu Bazar da Kongjang Sangshin ke Lilong Bazar gi Vendor Development Association ga JCILPS ka khusham naduna pangthokiba mifam aduna Manipur Muslim Welfare Organization All Manipur Muslim Development Committee Popular Front of India gi luchingba singsu sarukya ke JCILPS ki convener Yumnamcha Dilip Kumar amadi Jitendra Ningomba su sarukya ke Jitendra Ningomba su wangang ke Thobal College Students Union na CAB gi mayokta handak sahigi Republic Day thoram boycott tokani hairi Citizenship Amendment Bill asida Manipur lengaki thosabidaba amadi daitayawdaba thongsing asibu asigi mayokta Thobal Student Union amadi Thobal College na yaningdaba phongdokchaba loina na Republic Day si showdazaroi haijari Ministry of Culture gi makhada Manipur Jagoi Marup na numit mangani sathagadaba Guru Babu National Solo Dance Festival Lamoi Khongnang Khongda leiba Jagoi Marup ki auditorium da hokre Haudobogi thoramda Deputy Chief Minister YJ Kumar Jain Manipur Dance Academy gi Director L Upendra Sharma su saruk yake Festival asida mapalamdagi artist mari yauna punna tarana saruk yari YJ Kumar na khunai amagi masak khange hairabadi mafam adugi culture dagi khangmangami Haujik leiriba Manipur gi culture gi thak asidagi hena masak thoknaba ekoina Saugapi Batai Haike. Society kali wakal society man chili ba philosophy ura maxi gengai ta gadi madugi mamisi koi kopna leader gadi koi culture sisu kari muk to koi past ka present ka future so uk samna ni bani adu nadi ekoi na society na ekoi kadi makna ekoi culture masi yokat pa adu masi support to masi Manipur Secretariat Service Association angarang dagi thabak lepa khongjang sangshin baga luina nanga si wakari fam chatakre association gi secretary Purujit Lariging bamna hauki bachahi kaya gi mamang dagi tanduna laklaba demand sing government ka tangkak kaya da yanarabasu ngasi fawa thabak oina onthorakta badagi khongjang ngasi changshin ba hobani haike na fangal laga thamba khara na fangan dana thamai base yamna laibok thiba nungai taba impartiality leiba adugma porama sasanama governance ama lakpose pendedana siswa station ngarang dei hobuni aduga sina mu mayam protest so no pan thona rakna toraba so mayam great pay gi kari gi mayam singse adu serviceable amendment gi kari gi hairiba mayam sing se mayam punama ke phangam thobus ni phang tabaduna maram oraga ni se ultimately aroiba tantham da takakchi da ne koina sumana laije masituna lusemina ba koi through electronic and print media ge khutang da koina haijali Manipur Secretariat Driver Non-Ministerial Service Association asu khongjang asida saugatpaga loinana thasi kunipana masung kunmapanda amuba batch thetuna duty tongnaba warib lokre masida yanaba purakpangam drabadi January 13 dagi driver singna steering paidabagi khongjang sangshilagani haike Maira Paibi Welfare Association Kanglai Park Lingkat Kibagi Kunmangarak Suba Chahigi Kumon Thoram Makmang Bazar da Pangthokre Thoram aduda Poirei Leimarol Maira Paibi Manipur gi President Longjam Mem Chaubi Maira Paibi Welfare Association gi President R Rengchonga Longa Koireng All Manipur Women Voluntary Association gi Yumkhaibam Kunjarani Susaruk Yake Amuko gi Vice President Nando Luwangna Haujik Manipur Yauna Awang Nongpuk Lamdamda Achauba Singnaba ama oiriba Citizenship Amendment Bill Sana Handanaba Honabada Rajya Sabha gi MP ani KSIS Babananda amadi MC Mericom na achoba thodang logadabani state ki BJP lengak na su center gi yathang illibani haiduna lamdamasi yonthopagi thabak tobiganu leibak miyam na su bill sigi akiba fanglaba masak munna khangmina duna miyam punna
थेंनमिनबा मथौ तारे हाइखे Nagaland Mizoram da makhoi yelomi kanjanwa bill lejeriba ILP janariba mafamsida hairiba bill sina checking bekane moida apprehension leidana mai masada akiba pawda bill leji mawda lepine adu akoi di manipuri yelomi kanjanwa bill janadrinne adu dargadi akoi masadi yam kan phiri ama lawgadamne bill jigi mayokda manipuri miyam si koi ningai mangai da leibaguma bill se kari noi khang khang da buguma matawre Imphal Municipal Employees Union gi ngarang phangkiba mifamna lawkiba waref ki matungina ngasidagi thabak lepagi strike changshin ba hokre Union gi General Secretary T.S. Sovitana Corporation on the ba atopa district singda laiba council Nepal gidi makhoi gi demand sing loina pikre IMC gi su atuba matamda taruk suba pegi aton ba tolok amadi area pithopiu employees singi demand asi chief minister gi table yowa pami haike Sanjile hoga council Nepal si moigi 6 peju enjoy tawkhre area su phangkhre makhoi oiba kaigumba amta saye na balaitre mogi punsi gi oina phangauba ya ba sengau ba hapkhre Imphal Municipal Corporation gi di 5 pe gi 35 hapa sina khoi ngasi phauda dum leire aduga hem budget su hengkatte hoji finance concurrence lawrande hoji oiba position di khoi tolop su thatare tonjari bani aduna ngasi ge khoi gi pandam sidi leibak mapu oiba Manipur gi siem gi table yobdo khoi union gi pamjabani amasung yam thuna pangthok pekana sa tawji Amaromda Imphal Municipal Corporation employees singna sangshiliba thabak lepagi khongjang asi handoktrabadi no work no pay chanaragani haina corporation asigi mayor allocation na phungdurakle ngasi ma ki office ta pangthokpa pawgi mifam amada employees singna taliba demand asi maram charabasu housing republic day gi thabak sing amasung atai leibaki oiba thabak kaya leibana khongjang asi matam saba watli employees singi leiriba pending budget asi pithok pinaba lengakta haijakhiba leibana cabinet ta pukhatuna khanaragani haibagi thajabelai maramasina khongjang asi handopiu haike akogi Imphal Municipal Corporation gi site gi government da akoi 1 crore pibi naba akogi che thagi basu leirabani hariba budget asi cabinet na decision loadring haidi hoi masi employee union da entertain toba ngamoi haina thamjaningi aduna hoi leba ki interest ta Sizwag strike asi leptana chatharak pataragadi Imphal Municipal Corporation gi site gi aigi site gi makhoi da lokot paya wa action no work no pay dais nan pangani National Girls Child Day gi thoram District Administration Imphal East na sendunanga se porom pat ki panchayat bhavan da pangthokre thoram aduda DC Imphal East TS Chitra SP Imphal East ke Mega Chandra amadi ADC Imphal West MD Swamina Chingba music na saruk yake DC Citrana Beti Bachao Beti Parao scheme gi makhada tongan ba lamda changdamnabada khangalaba mahiroi amadi sanaroi kunithoida sel amadi certificate yenthoke India da nupi masa masing khangan hantarakliba asi kokonana ba oina palan thromasi pangthokpani Manipur gi miyamna angang singbu nupa amadi nupi khenabagi wakhalol thamliba asi thadokpa matam oide haike Beti Bachao Beti Parao BJP Manipur Pradesh na sinduna National Girls Child Day gi thoram Uripok NG College Lera Community Hall da pangthokre thoram aduda General Secretary Administration TA Seteberta Vice President Salam Joy Beti Bachao Beti Parao gi convener Lute Kalaima BJP Uripok Mandal gi President L Roman Kumar Susaruk yake Lute Kalaimana India gi sakhat pawat pa khungang singda angang nupi masa puknung da hatpa gi chanabi yamna wangna leibana Nupa nupi gi ratio da nupi gi chang nemi masidai kanana ba Prime Minister na scheme asi hodokpani Manipur da di nupi masa pokpada karisu nungai taba tawna de Manipur gi children home da leiriba angang nupi masa singi damal Shukanya Sampridhi bank account amam hangbiduna makhoina chahi 19 surakpa kanda karigumba ama tawjana ba honare ingcholi singani kundadi Manipur da leiba welfare home kuringmaki account hangba pumloi loiragani haike District Administration Churachandpur nasu National Girl Child Day thoram District Training Center Churachandpur da pangthokre thoram aduda Assistant Commissioner Department of Taxes Than Sitkil DC Churachandpur Shamlal Punia amasung ate district level officers sing susaruk yake Republic Day gi section thorang lokatpo oina Imphal East District Police amadi nupi police yauna wangkhai ningthem pukri mapal da aina yadaba miyoi sing leibra haina ngasi ayukti bahumagi thabak chatakre Imphal West District Police na ngasi pauna kaithel da thiba humbagi thabak chathakre miyoi 15 masagi saktak se yaudabadagi makhata na verification chathanaba city police ta sinakre Imphal West SP gi miyang makhada ngasi kanglagi awanglong thangba sarukta thiba humbagi thabak chathakre thiba humbagi thabak aduda mifa mipun yaukide
Imphal West Police nasu North AOC Rajmedi City gi akoiba amadi hanagi High Court leirambagi manakta thiba humagi thabak chatakre mifa mipun yaukide. Nupilal Ningsing Thauram Numitta Chahi Khudingi Pangthokpa Nupilal Ningsing Lamjel Singjamagi President Matam Sangna Oirambatan Natana Skon Mandir gi life members su Oirambi case S Ketuki Devi Masagi Anaba Amadagi Laikhidre Masagi Chahi Marfudramari Sukre Magi Thawai Yaudraba Haksang Ngasi Sangai Progdo Lebe Skon Mandir da Miyamna Hekal Hekat Tamduna Ikai Khumnab Utkre Manipur gi mafam ayambada law lok paloiraga charu mai thaduna mangan bagi mahutta microbial decomposer sejinaduna charu bu har onthokbagi matangda nongmagi oiba training program ama arapti awang leikai da leiba soibam maniton gi ingkholda agriculture technology management agency atma Imphal East amadi arapti Irup Farmers Association anina sinduna pangthokre thoramaduda atma Imphal East gi block technology manager Thangjam Romakanta assistant technology manager T Dipuna resource person oina wangang ke Arabti Irup Farmers Association gi chairman Konthauzam Ibotombi su sarukya ke Mekola Primary Health Center da sakangdaba singna sel gi demand torukpadagi Primary Health Center asi thong londuna lekhibadagi lamdam adongi miyamda chawna khudong sadaba meknabadagi miyamna yaningdaba phongdoktuna wakan fam chatakre wakan fam adu da lamdam adongi maira paibi ima event sing yauna miye kayana sarukya ke nisaban gi secretary Khuman Them Tabavina sel gi demand na maram oiduna haukiba lepak popanumitagi ngasi fawba Health Center asi anaba layengdana leiri hayengdagi hauna center asi thong hangduna anaba layengba hawanbiu amadi gi demand su handokpiu haike aduki matik ning baka helle aduna yari makai aikoi gi sen gi demand to biri bai sin naw singna aikoi leiminari ba praja sing se isin icha mangni ande ipung ipa mangni leiminari ba ima ipa mangni khallaganda demand to biri ba isin naw singda haijaningi athuba matamda hayeng maktagi hauraga handokpiraga hayeng dagi aikoi gi close tawsanduna leiri ba Dr. Nursing na PSC Mekolabu khoi gi matik chana leheng andriba se leheng bang amanbiu Ngarang Manipur Lengaki Department of Personnel and Administrative Reform na MCS officer Yangkai Marigi Pham Hongdok Hongjin Tawkre. Hauzi aten mabre amtang logjari. Angang singbu smart oina mari makong chumna parents singa anakpa mariga loina na bukachariba life school garigi pre nursery digin class 10 fawbagi anowa admission hojare school asina angang singbu oja singna kupna electronics ki mateng loduna takpi tambi betana tana angang singi mayum mem da chatuna matamatam ki e paw phawna duna angang singbu afaba maru changma mi amamam ohendaba yadi haiduna khona jariba life school ni admission tawbiduna yengbiu nupa amasung nupi ki boarding ki khudung chaba pijari akaknaba sit khara khaktani. The Great Wedding Sale by Mobile Furniture. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. Unoko School, Matram. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Hangbiragani Ima Dairy da milking machines khutna sangom sumbagi awaba leiraroidaba yamna luna nana amadi hygienic oiba mawongda sangom sumba yaragadaba milking machines ungkhayamde dum san mari manga si dum sumbang ngami kawga sangom hidokani hayo wafam leitra sida sangom sumbasina easy to hai se ko adum oide hari jangna dum jana dum thai 2019 na lakpada supnagi lising aniga taramapan piraga adumgi apamba Hero Metro H natraga Hero Duet ama pung anigi manungda lawiba yagani. Pleasure Metro H amadi Duet da lupa lising ahum cash discounts to pizari. Hurry, offer valid till 31st January 2019. For more details, please visit authorized dealer Eastern Hero Chingmirong and Eastern Hero Sangai Pro opposite Iskon Temple. Notice the Hanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pibada mangzil thariba panchoi housing finance
कंपनी लिमिटेड अमदी मसिगे सब्सिडरी कंपनी सिंगे सिस्टर यावना पुना ब्रांच तरा होमदो हांगदोकजरे मियानो फाइनेंशियल फैसिलिटीज सिंग लौबीना बनिंग सिंगजरे पांथुबी हाउसिंग फाइनेंस कंपनी लिमिटेड एंड इट्स सब्सिडरी ग्रुप ऑफ कंपनीज Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Breaking matungda mayam utaram nokchare makata pauda Thobal Turelda Apaba Ising Jalalu Haina Thobal River Conservation Committee Amadi Thobal Apunba Mera Paibi Association Mamang Thagi Kunithoidagi Turela Sidagi Nung Lengoi Purakpa Gari Singi Matakta Thamlakiba Ating Bak Ngasisu Makasa Thade Ngasi Anganba Ayukta Yari Poklambida Nung Lengoi Purakpa Gari Taret Lom Thobal Awang Lekai Mapada Miyamna Thatuna Makuina Purakpa Nung Lengoi Sing Thobal Tomjing Jingkong Da Haidokan Krep Sarkarna Sab Saba Turel Asibu Kanbina Ba Khongthang Ama Lokatriba Fawba Khongjang Adumak Sangshin Kigani Tha Asigi Kuntaret Tagi Makatana Hena Kanba Khongjang Sangshilagani Hari Akaya to Tolakringa office lotion Pudamak Jandringa Bandok Sandringa Marie Lena Botortina Asianga Miang Sangviraga Kogi Gomena Haitara Gomena Machine Miang Sangviraga Amukadi Yangi Return test successful candidate of LRC Revenue Department 2016 batch na Sinduna Kaisampat Lemazam Lekai Community Hall the Wakani from Chatakre batch Asigi President TS Chiranjitna Revenue Department ki LDC from Yankai gi recruitment process Taukibadu Yabangam Loi Lengaga Sina SIT Semduna Department Asigi Oiba recruitment ki Tabak Thoram Kudimag Tizin Hankrabani, how Kiba Solution in Taratareki November Kunmapanda recruitment process Asoiba Amatalati Haina, SIT report media the Fongbole Krabani, Kevin and a Lokiba Warabadu Yabangam Hake. She Akoya Janinde, Kake Harabadi Department National Lokiba, Post Kurima Kakon Tokoni, Kevin Decisions, review of you, provoke of you, Karimba Sakashina, Janawai Tama Tamjakivani, Sakashina Nasifa Wamata, Tabi Dravanina, Makal Makakagi, agitation, general strike for Tojana Bakoi Sem Sanley Germany. Hyanglam Kendragi Manungchana Elang Kangpupi Amasung Hyanglam Wabagai Polestar College Manaktaleba RLI scheme Sing Amadi Kendra Sigi Manungda PMGS Wagi Makada Sembalambi Sing Manit Kogi Chairman Su Oiriba Hyanglam Kendragi MLA Dr. Radesham Yumnamna Marilainaba official Singat Luina Yingsin Kre Kongsada Dugi Matangda MLA Radeshamna Sinzakta Mipal Tang Dabalamdam Ama Uhenanaba Hyanglam Kendragi Oina RLI scheme Ahum Ahenbam Ying Changduna Tabak Haunanaba Yingsin Bani PMGS Wagi Makada Semli Balambi Sing Yingsin Baga Luina tender process the labor sing Atumatam Dalushinanaba Honeragani Haike Highway Truck Owner Welfare Organization na National Highway Contractor at Imphal Jiri Lambida Transporter amadi driver singi kudung sanaba wet bridge ama thamduna lemna wet on bagi thabak tawada TDC amadi All Manipur Road Transport Drivers and Motor Worker Union na media da miyam da chamam na pokpa yaba wafam makatana phongdok pidana ba Highway Truck Owners Welfare Organization na appeal tawre kwagaitel da pangtokpa pawgi mifam amada organization gi secretary IPR Brozendra Konthojamna TDC amadi All Manipur Road Transport Drivers and Motor Workers Union na sahi kun manga dagi kuntra phawbagi mamang dagi Mantri Pukhida lereklaba lanai oina chalaiba RT wet bridge ki matangda ngasi phawba wafam amata phongdoktraga Highway Truck Owners Welfare Organization na lemna sel lawdana wet bridge thamlakpada miyam dat lan honanaba wafam kaya phongdorakpa laibak thibane masigumba thong makhata na chathabiganu haike Amaramda Highway Truck Owner Welfare Organization amadi All Manipur Road Transport Drivers and Motor Worker Union anina media gi khutangda yenariba si government ki maikei dagi yanaba ama puraktuna drivers singda fauri ba chamamna ba asi kokhanbina ba Manipur Drivers Welfare Association gi president na pungning singshile sagol banda pangthokpa paw gi mifam amada association gi president na hana FCI gi wet bridge ama khakleba asida drivers singna wet on bada matam sangna changlamba asidagi anoba wet bridge ama sarakpa si drivers singda Nungai Zaribani, Masida Atum Aran Tidana, government na Yanaba Ama Proctrabadi, Gari Toba Lev Kiduna Miang Awaba Oigani Haike. Wangoi Municipal Council gi Executive Officer gi transfer order ka kadabani haina councillor sigi ward number 9 gi beneficiary singna Wangoi Bazar da wakari from Chathabaga loinana council gi office solon sin kre khongjanga du da maira paibi local club civil society amadi tongan ba beneficiary sing su sarugya ke municipal council gi solon sin ba adu da Wangoi police o shi laktuna miyam gi iho Fathabaga loinana mafam adu dagi takthok ke
Center for Cooperative Management Manipur State Cooperative Union Sinduna Nupi Singi Nimit Humni Sathagadaba Leadership Development Program Center for Cooperative Management ki training hall da hodokre Tharamaduda Manipur State Cooperative Union ki President L Tom Pisak Vice President Valley Jina Posangbam Board of Management ki SIs Hemanta Susarukya ke Nahandagi upagama sung yot ki batek padagi pot puba gari lanba yadana lakiba Imphal Jiri Lambigi Irang Turel Matakta Saba Thong National Highway Infrastructure Development Corporation na Senjin Dunanga Sinumidang Waramdagi gari lanba hokre Highway sida chaliba transporter singna anoba thong ama atuba matamda savinaba marilenaba singi pungning singshile Home Guard Battalion Commander Thamdaba Yade Haibalerabadi Lengakna Manipur Home Guard Rules 1996 as Semdoktuna Assembly Amadi Cabinet Putoglaga Battalion Commander Thamlani Haibadu Mayik Sengna Thabak Pakat Piu Haina Manipur Home Guard Employees Welfare Association gi President Yangle Mangina ngasi Manipur Press Club Pangthokpa Pawmisinga Unavada Phongdokre Mana Makha Taraduna Rulgi Wangmada Battalion Commander Manga Hapsinduna Thamliba Asigi Matangda Marilenaba Authority da Khangan Khrabasu Amadi Court gi order fawba taduna Basu Tabak Oina Pakatri Haike. Aduga Battalion Commander I say Yamna Darka Lay Harigati, Manipur Sarkana, Assembly, the Natal Cabinet, Ordinance Jari Raga, Battalion Commander I pose, Lairani, Tamani, and Ek Edda, Happening, Hiden Tobiro. Wangzing Lamding Municipal Council Bu Lamzing Lotoklaga, Wangzing Municipal Council Haina Nauna Maming Oliba Asigi Maramdagi. Mamangda lengak pairamba hanagi Chief Minister na manaba miyeng yengbiram dabadagi thorakpani Wangzing ki yaifanaba siliba local MLA bu lana honaba honabiganu haina BJP Wangzing Tentha Mandal gi Office Morcha gi President O Sunil Kumar na phongdokle ngasi mandal gi office ta pangthokpa paw gi mifam amada mahagna makha taraduna khangabo kendra amadi Wangzing kendra anina punna saruk yariba Wangzing Lamding Municipal Council da lakpa khudong saba ayamba Lamding Maikai rom da piduna lakle Wangzing Maikai gi oina su chakot thorang ya paikat pangamna ba MLA na honaduna lengakna cabinet ta pass tawriba firebasi miyamna sagali haike Amaramda Wangzing Lamding Municipal Council bu Wangzing Municipal Council haina maming ona naba cabinet ki fireb matam kuina Wangzing amadi Lamding gi miyam nungsi sana na lairakpa si tugaina ba sinbani haina Lamding Youth Club Lamding gi maikei dagi phongdorakle Lamding mamang lekai da leiba club ta pangthokpa pawgi mifam amada laistram profulona Kul ani asigi damak sakhanglaba Municipal Council ama semnaba honabada hanagi Chief Minister na chobo thodang lauki adubu council asi naungna maming onanaba honarakpa asina miyamda nungaitaba faule Wangzing na hena sahot haningduna Wangzing Municipal Council ama naungna semkhibada Lamding na ayep pibangamde Wangzing anoba ama semninglabasu hana leiriba council gi registration body number ase adumak thambiramu haike Kaksing District ki oina Republic Day thoram DSA Kaksing Ground da pangthoknaba District Administration na sem sare thoram asida sarukyagada ba contingent kunmanga na sarukyaba full dress rehearsal ngasi pangthokre thoram asi mapung phana pangthokpangamna na ba District Police na section thorang lokhali hairi Boro Bekra Subdivision gi under Deputy General Manager gi transfer order January 13 fawagi manungda State Audrabadi February amadagi Jiribam District leiba Manipur State Power Distribution Company gi office matam kaktana Jiribam da leiba Maira Paibi Loop Singna thingjilagani hairi tongan ba Jiri gi Ima Loop Singna pangthokpa pawgi mifam amada Jiribam da leiriba government ki official sing toina transfer tawriba asida Maira Paibi Singna thoina hainingai leiti adubu misang mikhai naiba mawong tadaba thong oina authority singna transfer Padadi Madugi Mayuk Legani Handa Kazenta Kumar Bu Hanjin order Tolakpa Asigi Nungi Wahanto Karino Hanke. Ini dari rumah macam ni, tak order si tapi data lagi Hongkong kaya di makan jangan pagi saya cawa hongkere lona masih pun masih government na aku apa tanda yang jadi dana aku apa tanda mai kasar rasa kapi bahaya aku warik dana masih cakap sini. Royal Riders Manipur gi taranite suba sahi gi thoram ngarang kairau da pangthokre thorongga mari leinana laikhidraba Riders singi mafamda haikat laikat tamduna ikai khumnabut ke loinena Riders kharada chamba kudol sing tamke organization asina lamdam asigi ching amadi khungangi manung hanjinna leiba mafam singda chattuna miyam gi mateng pangduna lakle makha tana su miyam gi damak angama mateng pangkhigani haike
Kadana Sinduna Mang Infal da CT Higher Secondary School da Nisana Kunai da Piba Chaiteng Haiba Hiramda Academic Awareness Thoram Ama Pangthokre Thoramadu School Sigi Principal C.S. Priyoberta Mitei Kadagi President in Charge Hizam Priyo Kumar School Sigi Vice Principal Ice Lenin Amasung Kadagi Vice President Ningthojam Doren Susarukyake Kadagi Secretary Finance Gitchandra Mangangna Resource Person Oina Wangangke Women's Welfare Organization Kanglei Park Jiri Masalo Shangi Taruk Suba Foundation Day Thoram Dibong Kuno de Leba General Secretary Hizam Chandrabalagi Yum the Pangtukre Thoramaduda Manipur Short Story India Gi Vice President Sarat Tokchom Organization Asigi Jiri Branch Ki President Ais Thoibi Advisor Ais Dani Amadi Atay Lupkayagi Musing Susarukya K Scientific Poultry Production Unemployed Youth and School Dropout Youth of Manipur Haibasida Tha Hungi Oiba Vocational Training Program Ama Ngasidagi Central Agricultural University Gi College of Agriculture da Hokre Haudobogi Tharam da University Asigi Vice Chancellor Professor M Premjit Veterinary Director Dr. Ais Chawbu Yauna University Gi Myoikyana Sarukya Ke Director Ais Chawbuna Veterinary Department na District Khuding Maktagi Khangatlaba Beneficiary Singda San Hameng Amadi Yena Chingba Piduna Senthok Lehenna ba Thorang Paikale Haike Vice Chancellor M Premjit na Sedasida Mipal Tangdana Isana Puthokpa Pothok Singna Hingnanaba Amadi Senthok Lehenaba Training Program Asi Akhanana University Asina Sinduna Pangthokpani Haike Thorcham Baptist Church ki Centenary Thoram Chandal District ki Manung Chana Leiba Khula Sida Pangthokre Thoramaduda Anal Naga Baptist Association ki Executive Secretary ke El Thangtu Susarukya ke Nauna Yungkhatpa Prayer Mount Ama Sangha ke Loinana Centenary Souvenir Ama Sufong ke Ngasi ki Thoramaduda MP Oiramba VD Bering Church ki Luchingba Singh Village Chairman ADC Member Singh Susarukya ke Yaripok Bamol Lekai the Leba Bamol Lekai Youth Club Yaripoki Kuntaruk Suva Foundation Day Thoram Club Asigi Sanglen Pangthokre Thoramasiga Mari Lenana Club Asina Konba from Singdagi Chahi Yamla Bahal Singda Kudol Tamduna Ikai Kunake Class 10 Amasung 12 ki exam da Makok Thonglak Laba Mahiroi Singh Manapi ke Ipaki Oina Publicity Pairamba RK Vaskar Gi Mahutta ke Vasantana Pairagane TS Babuna Assistant Publicity Puragane Matam Kharagi Oina Atopa Finance Ama Khandriba Fauba ke Vasantana Pairamba Finance ki Pham President Babulina Pairagane Haugi Sanogi Pau Lobirase Ngasigi sanabagi pauda volleyball Republic Day Thorongga Mari Lainana Kunmari Subasam Rifles Nungba Amasung Nungba Subdivision Joint Action Committee na Puna Sinduna Knockout Volleyball Tournament ngasdagi Nungba Headquarter da Hokre Tournament asida Nungba area gi team tarani thoina saruk yare Southern Youth Sports na Sinduna Kunmapan Suba Saisa Super Knockout ngasidagi Ramgaizang Village Kasar Assamna Yumbu Oiduna Hokre Haudopagi Thoramda MLA Samuel Jendai ADC Tamenglongi member Tadinang Gangmai Susarukya ke Tournament asida football team Taramari Nupigi volleyball team Mari amasung Nupagi team Mapan na Sarukyare Kangpupi Thomas Ground Chathari Bataramanga Suba Kangwe Inter-Ward Tournament ngasi sanakiba ahanba match da ward number 11 na ward number 2A 2Bu amasino da thoikre ani suba match da ward number 14B na ward number 9B bu ani amada thoike ahum suba match da ward number 10 amasung 4A goal amamam chanaduna draw satkre Kaithel Manbi Military Colony da leiba Major Pegin Kipgen Memorial Community Hall da Badminton Court ama ngasi sanga kre court asi Badminton Club Kaithel Manbi na sabani Thoramadu da local MDC Lamin Thang Kipgen Social Worker Paumin Thang amasung Nanaw Susarukya ke Makata basana bagi pau buay ng thawjam dagi amuk fangbigani Ribaskar Azad Khan Saitejit Amadi Bona Sathariba Nepal Suba CYLC Tennis Tournament ki Men's Opal Singles ki Semi-Final Sangkre Manipur Tennis Association gi Miyang Makhada Association of Tennis Lovers Singa Mathang Sinduna Thasi ki tang kulhumdoi digi tennis sanaroi yangkai tarung saruk yaduna how ground tennis court Sathariba Nepal Suba CYLC Set Open Tennis Tournament ki ngasi sana ki ba Men's Open Singles ki match singda reverse karna ibohal bu game mapal amada ani suba match da Azad Khan na RK Pritam bu game mapal anida
Bonana CH Pritambo game mapal amada maithibu piduna semifinal sangkhibani amoromda Saitejit ka sanagadaba Suraj laktabadagi walk over da semifinal sangkhre Sahi nipumataki men's doubles ki sankiba match singdana Eken amadi Kesorjit ki Zurana Aldrin amadi Manikantagi Zurabu game mapal tareta Anishaba match ta Kangjamba amadi Rakesh ki Zurana Ranjan amadi Balkrishna gi Zurabu game mapal marida ahum suba match ta Pradeep amadi Birla gi Zurana Prakash amadi Zain tegi Zurabu game mapal mangada amadi Marishuba quarter final match ki sanakibada Tulesor amadi Ibohol gi Zurana Dilip amadi Leshem Sana gi Zurabu game mapal amada maithibu piduna semifinal sangkhre Amaromda doubles ki sankiba match singdana Dilip amadi Leshem bagi Zurana Ranjit amadi Tombagi Zurabu game mapal ahumda Anisuba quarter final match ta Ranjan amadi Inder Kumar gi Zurana Biren amadi Romeo gi Zurabu game mapal amada ahum suba quarter final match ki sanakibada Kangjamba amadi Matungi Zurana Manikanta amadi Joy gi Zurabu game mapal mangata maithibu piduna semifinal sangkhre Anisuba Haibok T20 cricket tournament ki ngasi sanakiba match singda model club singa makha amadi YWC Langthabal mai pakhre Langthabal Sporting Club Langthabal Mantri Khong makha lekai na sinduna tha sigi tang kundagi team kunna group mari thokna khaidoktuna Langthabal Public Ground Langthabal Mantri Khong makha lekai da sathariba tournament asigi ngasi sanakiba ahanba match ta model club singa makha na Sagolbal United pu wicket tara da maithibu pikhibani match asida Sagolbal United na toss ngamduna ahanba batting tokibada apiba over kunda wicket taruk turaga run humputra mathoi lauki masigi pakhumda Anisuba batting tokiba model club singa makhana over taruka ball ahumda wicket amata tudana apiba target adu yogduna match sasi mai pakhibani match asida model club singa makhagi sanaroi Bisorjitna wicket ahum amadi over marida run kunma thoi logduna man of the match takhi Anisuba match ki sanakibada YWC Langthabalna SSCC Singdamaibu wicket marida maitibu pikre SSCC Singdamaina toss ngamduna ahanba batting tokibada apiba over kunda wicket nipal turaga run marfu mapan khak lauki masigi pakhomda Anisuba batting tokiba YWC Langthabalna over tarataruka ball mangada wicket tarukhak turaga apiba target adu yogduna match asi mai pakhibani match asidasu YWC Langthabal gi sanaroi Sunilna wicket ahum logduna man of the match takhre hayeng ahanba match oina Sam Khagempali amadi PCC mayai koibiga sanagani Anisuba match ta Force Khetrigaw amadi Cyclone Thangmibanga sanagani Ahanba led Ilangbam Pisak Memorial 11 Men's Open Volleyball Tournament ki aroiba match ta YDO amadi Manipur Police Sports Club ka sanaragani All Manipur Volleyball Association gi miyang makhada Phabakchau Awanglekai Youth Development Association na sinduna tha asigi tang tara mapaldagi team nipan grubani thongna khaidoktuna association asigi ground da sathariba tournament asigi ngasi chanakiba ahanba semi final match da YDO na YMDO hairangoi thongbu set ahum sino kunmanga tara manga kunmapan kuntare namadi kunmanga tara nipal da maithibu piduna final sangkibani Anisuba semi final match ki sanakibada Manipur Police Sports Club na ARC bo set ahum mani kunmanga kunma thoi kunmanga kulumdoi kunmanga amadi taramanga taramathoi da maithibu piduna final sangkhre tournament asigi aruba match tha asigi tang kuntareta sanaragani MRC Sajing Maireng Khongna LYSSU Lilong Bazar bo maithibu piduna sathariba kunthra suba Langthabal Kendra Interclub Sports Meet ki final sangkhre Sajing inat kan belum na sinduna mamang sahigi December tang kunmanga dagi tim taramathoi na grubani thongna khaidoktuna Sajing kangjibung da sathariba masana asigi ngasi sankiba ahanba semi final match ta MRC Sajing Maireng Khongna LYSSU Lilong Bazar bo penalty da goal manga ahum da maithibu piduna final sangkibani hayeng Anisuba semi final match waina NSU Naran Konjel amadi Mingan Club Sajing Awanglekai ka sanagani Niles Wahingam 11 Open Futsal Football Tournament Organizing Committee amadi Usababan Club Sagolbal sayang na sinduna tha sigi tang taramapaldagi team kunna group mari thokna khaidoktuna sayang ground da sathariba Marisuba Niles Wahingam 11 Open Futsal Football Tournament ki ngasi sanakiba ahanba match ta RFC Khamnam lerakna BFC team B sayang bugol manga anida Anisuba match ki sanakibada Lanchin BFC team B tabungkhokna MPTC pangai bugol taruk ahumda
ahumsuba match ki sanakibada Mama FC Sagolbanna CHL FC sangangai bu goal taratruk amada yamna laksana maitibi piki Marisuba match ki sanagadaba team Alpha FC Porompat amadi Laije FC Game Village ki match na Alpha FC Porompat laktabadagi Laije FC Game Village da organizing committee na walk over pikre All Manipur Film Makers and Producer Association of Impana Sinduna Tha sigi tang kundagi team tarana grumani thongna khaidokuna nesu ground porom patta sathariba manga suba apimpa kapki ngasi sanakiba ahanba match da AMCET na apimpa FC bu gol manga amada ani suba match da choreographer FC na AMCA FC bu gol ani amada maitibi piki ahum suba match ki sanakibada editor FC amadi actor FC gol amam chanaduna draw sakhre ahum suba match ki sanagadaba team Amik FC team B amadi director FC ki match na Amik FC team B laktabadagi director FC na walk over lokre Imphal West District Football Association na sinduna tha sigi tang kulhumdoi team tarani thoina grubani thongna khairuktuna Pamjal ground pasoi da sathariba ani suba SS Mani Sharma Memorial 3rd Division Football League ki ngasi sankiba ahanba match na IFA Lamphel na CYLC Pisum Singa mathak gol manga sinoda amadi ani suba match ki sanakibada YUC Irom Maizrong na FC Imphal mayai koibi gol ani sinoda maithiba pikhi hayeng ahanba match oina nungthil pung tarani thoga minute 35 chatpada NISC Lion amadi SFC Tera Kurai Jam leraka sanagani ani suba match nungthil pung aniga minute 35 chapada MSC Malom amadi YJUB Juvenile Tera Sapam leraka sanagani YMC Haraurong Sinduna Tha sigi tang tarahumdoi team kunna grumari thongna khaidokuna club asigi ground sathariba Nepal Suba Haraurok Trophy 11 village wise football tournament ki ngasi sankiba ahanba match ta EUSC Telongna YDO Khundrak Mambu penalty da gol manga marida maitibi pikhi ani suba match ki sanakibada Lamlai FC na PJPC Pukhau bu gol ani sinoda ahum suba match ki sanakibada CHYUC Salongna SKY Sinam Kombu gol ahumani da maitibi piduna semi final sangkre sathariba tournament asigi hayeng ahanba semi final match oina EUSC Telo amadi CHYUC Salauga sanagani ani suba semi final match da YMC team A Hararo amadi Lamlai FC ga sanagani Paradise Union Pongdongbam na sinduna Pongdongbam Playground sathariba ahum suba Popu Kabis 11 under 79 men asset football tournament ki ngasi sanakiba ahum suba quarter final match sa PYPC Pongdongbam na Haingang FC bu gol ahum amada amadi mari suba quarter final match sa SBR FC Nongdam na Kangla FC bu gol mari amada maitibi piduna semi final sangkre Thagachari makha taba pauda ngasi nomagi oiba ingasagi pau Environment Director tiki phangkiba ngasi goi ba ing sa mari nujuki pauda khwaidagi sakiba Celsius degree kuntra khwaidagi ingba Celsius degree ahum dasmik mari Nuksita yaw wising manilgi sang maximum da sa da mariputra mari dasmik tarit mari minimum da sa da taranipal dasmik mapal amang waiki ngasi nong sukide Makatana Editor's Choice ISTV News ki ngasigi Editor's Choice ta Jiribamda handak garigi wet onanaba bridge ama sabadagi driver union transporter amadi owner singi marakta chawna muknaba ama lakpa amaromda issue government na miyeng sangduna achum aran thidok pinabagi pukhatnarakpa wafam thamle State ko ni hituna honaduna what bridge lehen bada all Manipur road transport drivers and motor workers union na amadi mak ka collusion tawba kangbuna asu amna ningdon pombri se kaigino highway sida karamba gari na tol kya puwe age yadage haiba honorable supreme court na honorable high court na amadi Manipur government na transport department ne piba rule sing asi sukang khangdana puning bada puni barak thong tatkera any thong tatkera lambi kaigera puning bada puguni kanamta ne thingbe yaroi haiba Janabe se thadok biu highway gi union gi pham pubirgadi highway se kari kari run chatkadage wet camp pugadage camp pubi age kari kari chatpa yage ase mun khangbiu Truck owner organization ni hajaba ekoi mioi amani na
ड्राइवर यूनियन बु हुंदना ngang singang birakanu all manipur road transport drivers and the motor worker union habsi ngasi deina ahlamani nga thambiram si sahi yankhai sorlaba adugumlaba drivers singi tagi oba union amani truck owner association organization ni haba ekhoi gi mioi amarisina driver myam sigi e thangna ba sungbse masi tawbirakanu masi tawinu masi tawiyaroi ekhoi gi masi all manipur road transport drivers and the motor worker union na chap chana thengnagani moi anina ngalai tan pangi te yenadana leiri base kanana chumino kanana lalino to bundhobon karino to bundhok to bana karino haibsi manipuri mapa oriba manipur sarkar na amuktang moi jingji kausalle hererga taisan narerga to boya ba yadaba ji khannabi rerga driver jingi chamun nari base masi ko han biu haibsi aikoi gi welfare association gi mai ge de gi masima manipur sarkar amadi chief minister gi puning chingchinjari Haujaroi bada maroi bapau amukhana. Citizenship Amendment Bill yaning daba phongdok tuna mahiroi singna MP Babananda gi mayum da thamjin kre miyoi manga asopanan kre. Citizenship Amendment Bill pass tawdringai da mi top sing citizenship pina bagi rule hapsilamle haina laishom ibom sana phongdok kre. Amadi Start of Manipur yani super round ki damak miyoi lising mari romna application bisil kre. Ngasi ko na di ay sabi na pizza pa mataas ko shinjare miyang tabiri ba singwa mo kahana kurumjare.